Khangauda thumsilakhiba ising ichangna maram oiraga mayumdagi thokpa ngamdana leirakhiba ahal lama Lamphel police ki team amana kankhre Lamphel police ki team amana ahal kankhibadu du ngarang amasung nahan gi lona ba hingda Lamphel police station na konba ISBT road ta leiba mapan suba IRB mahila battalion gi mayokna ba laifam khunu makhalai kaidane Lamphel police na kalauraba ahal adu gi maming laukrakpam nimai chahi marifu apokpa leikhijaba elhamanta kawe Magyu maduda mathanta leibani hari thaudoga sigamari lenana Lamphel police tagi fangba pauman hai nominadu gi nomidangda Imphal turil gi launambal kaibadagi lari engbam lai kayamade laifam khunau gi mi sing safagada bumapam singda chenthoknarke adubu Lamphel police ki sub inspector Lakesh Stadium Nembamna Luchimba Timamana rescue boat sizinaduna Chithananta Hoba Yauribra Haiduna Yenglubada Ahaladu Yumgi Fairel Mathakta Kakalaga Lainambadagi Take the Kaidana Putoraki Bani Haina Power Cinema Katari don't touch any missing that. Hey, Songuni. Hey, hitaro. Anta hitaro. ini boleh ini macam mana? Ini kalau sih kaya itu ni sih kaya itu. Fido tolong mana kok? Baik, kangau nung set rem tak kena tahu biar. Kangau nung tu set rem tak kena tahu biar. Mem tak. Oh, ngatang dia. Akhirnya, babong, saya mama tu ni nunggu tu luar aja. Babong, aku mau ambil lauk nak biko. Jangan taruh. Mana lepas? Kena fido tangkap dia. Itu kan potai di luar lauk. Mai kongkong dot dalam biro hosti. Kongkong ni kongkong biro apa? Apa? Aku ke? Datang ni.